ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯐꯥꯒꯤꯅꯦ ꯍꯥꯏꯗꯅꯕꯨ ꯑꯗꯨꯝꯅ ꯀꯅꯥꯅ ꯇꯧꯅꯕꯒꯦ? ꯑꯁ ꯅꯈꯣꯏ ꯑꯅꯤꯁꯤꯅꯅꯦ ꯃꯔꯣꯜ ꯑꯃꯅꯦ꯫ ꯂꯥꯛꯑꯣꯁꯦ ꯕꯦꯜ ꯇꯥꯈ꯭ꯔꯦ, ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯈꯦꯜꯂꯩꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯂꯦꯖ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ꯫ ꯊꯕꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯃꯤꯋꯥ ꯉꯥꯡꯅꯔꯤ꯫ ꯁꯨꯅꯤꯇꯥ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯐꯕꯨ ꯐꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯐꯥꯎꯕꯤ ꯃꯧꯒꯥꯏꯗꯣ ꯑꯣꯏꯔ ꯁꯥꯠꯂꯃꯤ ꯅꯪꯕꯣ? ꯊꯕꯥꯒꯤ ꯋꯥ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯁꯨꯅꯤꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯊꯕꯥ, ꯑꯩꯗꯤꯅꯦ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ 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 ꯆꯥꯛꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯂꯥꯏꯔꯁꯨ ꯇꯠꯅꯕꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥ ꯃꯥꯅ, ꯈꯨꯡꯒꯪ ꯅꯨꯄꯤ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅꯩ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯃꯥꯕꯨ ꯇꯧꯕꯕꯨ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕ? ꯃꯕꯨꯡꯒꯅꯦ ꯃꯥꯒ ꯆꯪꯗꯅꯅꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯥꯡꯍꯜꯂꯤꯕꯅꯦꯃꯤ, ꯏꯆꯥ ꯅꯨꯄꯥꯁꯤꯕꯨ ꯃꯣꯏꯅ ꯁꯨꯝꯃꯤꯕꯅꯦꯃꯤ ꯊꯕꯥ ꯅꯪꯕꯨ꯫ ꯃꯈꯣꯏꯅ ꯐꯥꯔꯤꯕꯅꯤ ꯏꯆꯥꯁꯦ, ꯄꯪꯈ꯭ꯔꯕ, ꯌꯥꯝꯅ ꯄꯪꯈ꯭ꯔꯕ ꯏꯆꯥꯁꯦ ꯃꯈꯣꯏꯅ ꯐꯥꯕꯤꯔꯤꯕꯅꯦꯃꯤ ꯊꯕꯥ꯫ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯆꯥꯛꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯆꯥꯛꯃꯟꯗꯅꯅꯦ ꯈꯥꯡꯉꯝꯃꯟꯗꯗꯅ ꯅꯈꯣꯏ ꯃꯌꯥꯝꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒꯅꯦ ꯏꯁꯥꯁꯦꯈꯔ ꯅꯨꯡꯉꯥꯏꯍꯟꯒꯦ,ꯈꯔ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ ꯊꯕꯥ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯤꯋꯥ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ, ꯃꯤꯋꯥ ꯄꯥꯟꯕꯤ ꯍꯥꯏꯔꯁꯨ ꯍꯥꯏꯃꯜꯂꯣꯏ꯫ ꯃꯈꯣꯏꯅ ꯃꯤꯋꯥ ꯉꯥꯡꯅꯔꯛꯄ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯋꯥ ꯐꯥꯎꯕꯗ ꯌꯥꯎꯅꯗꯨꯅ ꯉꯥꯡꯅꯔꯛꯂꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯊꯕꯥ, ꯅꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯅꯈꯣꯏ ꯏꯃꯨꯡꯒꯤꯁꯨ ꯈꯔ ꯍꯥꯏꯔꯛꯎꯗꯅ꯫ ꯏꯆꯦ, ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅꯕꯨ ꯐꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨꯅꯤꯅꯦ ꯏꯆꯦ꯫ ꯏꯆꯥ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯌꯥꯍꯧꯇꯕꯨ ꯈꯔ ꯊꯦꯡꯒꯠꯂꯤꯀꯣ, ꯑꯗꯨꯁꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯅꯠꯇꯦ, ꯃꯔꯛ ꯃꯔꯛꯇ ꯈꯛꯇꯅꯦ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ, ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯥꯅ ꯈꯪꯉꯤꯗꯣ꯫ ꯃꯥꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯀꯥꯟꯗꯅꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯒꯗꯣꯔꯤꯕꯅꯤ꯫ ꯃꯥꯅꯅꯦ ꯃꯃꯥ ꯑꯩꯒꯤ ꯁꯦꯕꯥꯁꯦ ꯇꯧꯈ꯭ꯔꯄꯣꯠꯅꯤ, ꯃꯃꯥ ꯑꯩꯅ ꯑꯋꯥꯕꯒꯥꯁꯦ ꯎꯈ꯭ꯔꯄꯣꯠꯅꯤ꯫ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯁꯤꯔ ꯈꯪꯗꯦꯃꯤ ꯏꯆꯦ ꯅꯪꯕꯣ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯑꯐꯕ ꯅꯨꯄꯤ ꯂꯩꯔꯗꯤ ꯑꯝꯇ ꯇꯥꯔꯛꯑꯣ ꯏꯆꯦ꯫ ꯊꯕꯥꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦꯅ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯊꯕꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯅꯨꯄꯤ ꯈꯪꯅꯕꯒ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯕꯣ? ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗꯤ ꯏꯆꯦꯗꯤ ꯀꯌꯥ ꯊꯥꯖꯗꯦꯕꯨ꯫ ꯑꯁꯦꯡꯕꯅꯤ ꯏꯆꯦ, ꯑꯩꯅ ꯍꯥꯏꯁꯤꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯗꯁꯨ ꯍꯧꯖꯤꯛꯁꯨ ꯈꯪꯅꯕ ꯅꯨꯄꯤ ꯑꯃꯇ ꯊꯝꯗꯦ꯫ ꯃꯥꯅꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯦ, ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯍꯣꯏꯅ ꯁꯤꯟꯕ ꯂꯣꯏꯅ ꯌꯥꯖꯩ, ꯏꯃꯥ ꯄꯥꯕꯨꯡꯍꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯅꯆꯥꯅ ꯌꯥꯖꯔꯦ ꯍꯥꯏꯔꯤꯕꯅꯦ꯫ ꯃꯗꯨꯅꯕꯨ ꯑꯩꯅ ꯏꯆꯦꯈꯣꯏꯗ ꯃꯧ ꯑꯃꯇ ꯇꯥꯔꯛꯎ ꯍꯥꯏꯔꯤꯕꯅꯤꯗꯅ ꯏꯆꯦ꯫ ꯑꯣ, ꯂꯩꯇꯦ ꯍꯥꯏꯕ? ꯂꯩꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯐꯔꯦ, ꯑꯩꯒꯤꯁꯨꯅꯦ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ꯫ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯕꯨꯛꯁꯨ ꯐꯩ, ꯒ꯭ꯌꯥꯟꯁꯨ ꯇꯥꯏ, ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯤꯛꯇꯣꯛꯄ ꯏꯆꯥ ꯅꯠꯇꯦ꯫ ꯏꯆꯦꯗꯅꯦ ꯍꯥꯏꯅꯔꯒꯅꯦ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯅꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗ ꯊꯥꯖꯍꯟꯕ ꯇꯥꯔꯦꯗꯅ ꯏꯅꯥꯎ꯫ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯊꯕꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅꯕꯨ ꯐꯔꯦꯅꯦ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯨꯒ ꯎꯅꯍꯜꯂꯁꯤ, ꯃꯈꯣꯏ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯖꯅꯅꯕ꯫ ꯑꯗꯨ ꯏꯆꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯥꯏꯗꯨ ꯂꯩꯔꯝꯂꯕꯗꯤ ꯏꯆꯦ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯖꯔꯦꯍꯦ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯅꯒ ꯈꯔ ꯄꯪꯇꯛ ꯁꯨꯡꯇꯛ ꯇꯧꯕꯅꯦ, ꯑꯩꯗꯤ ꯃꯥꯡꯖꯔꯦꯀꯣ ꯏꯆꯦ꯫ ꯊꯕꯥꯅ ꯄꯥꯈꯠꯂꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦꯅ, ꯊꯕꯥ,
ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯃꯊꯣꯡ ꯆꯥꯕ ꯑꯃꯐꯥꯎ ꯍꯦꯛ ꯉꯥꯡꯗꯦꯗ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯅꯣꯡꯃꯇ ꯃꯃꯥ ꯃꯄꯥꯅꯅꯦ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯈꯤꯗ꯭ꯔꯕ ꯏꯆꯥꯅꯤ꯫ ꯑꯗꯨꯒꯅꯦ ꯃꯥꯅ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯗꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯇ ꯈꯪꯅꯕ ꯊꯝꯃꯛꯄ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯒꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯔꯒꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯊꯕꯥ, ꯍꯌꯦꯡꯅꯦ ꯅꯆꯥ ꯅꯨꯄꯥꯗꯨꯒꯅꯦ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯎꯅꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯁꯣꯏꯕ ꯌꯥꯗꯦꯀꯣ, ꯅꯆꯥ ꯅꯨꯄꯥꯗꯨꯗꯁꯨ ꯈꯔ ꯍꯥꯏꯌꯨ꯫ ꯃꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯏꯆꯦꯕꯨꯗꯤ ꯑꯩꯅ ꯊꯥꯖꯩꯗ꯫ ꯏꯆꯦꯅ ꯁꯦꯝꯃꯛꯄ ꯅꯨꯄꯤꯕꯨ ꯁꯣꯏꯕ ꯍꯧꯅꯗꯦ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯒ ꯍꯌꯦꯡꯃꯨꯛ ꯎꯅꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯗꯤꯅꯦ ꯏꯃꯧ ꯅꯨꯄꯤ ꯑꯗꯨ ꯎꯅꯅꯤꯡꯕꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯏꯆꯦ꯫ ꯍꯩꯃꯥ, ꯅꯃꯧ ꯅꯨꯄꯤ ꯀꯥꯏꯅ ꯌꯥꯝꯅ ꯊꯨꯖꯤꯜꯂꯛꯏꯀꯣ꯫ ꯊꯨꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯆꯦ, ꯌꯥꯝ ꯊꯨꯅ ꯎꯅꯅꯤꯡꯕꯒꯤ ꯋꯥꯅꯤ ꯃꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯅꯔꯦ꯫ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯝꯗ ꯆꯥꯎꯊꯣꯏꯗ ꯍꯦꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯃꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯑꯝꯃꯦꯗꯅ꯫ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅꯕꯨ ꯍꯜꯂꯛꯏ꯫ ꯀꯩꯗꯧꯔꯕꯒꯦ ꯃꯨꯟꯅꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤꯕꯁꯤꯕꯣ? ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯅ ꯌꯨꯝ ꯑꯁꯤꯕꯨ ꯏꯍꯥꯡ ꯍꯥꯡꯍꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯩꯅ ꯅꯉꯣꯟꯗ ꯃꯤ ꯋꯥ ꯉꯥꯡꯅꯒꯅꯨ ꯍꯥꯏꯕꯁꯨ ꯅꯪ ꯇꯥꯗꯦ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯥ ꯒꯤꯂꯥꯁ ꯑꯝꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤꯅꯦ꯫ ꯆꯠꯂꯣ ꯃꯃꯥ, ꯆꯥ ꯂꯣꯜꯂꯨꯆꯣ꯫ ꯑꯩꯅꯦ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯆꯥ ꯒꯤꯂꯥꯁ ꯑꯃꯇ ꯊꯛꯀꯦꯅꯦ ꯑꯩꯕꯣ꯫ ꯊꯕꯥ ꯑꯗꯣ ꯆꯥ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ ꯊꯣꯡꯗꯅ꯫ ꯏꯆꯟꯇꯣꯝꯕꯤ, ꯀꯣꯂꯦꯖ ꯍꯜꯂꯛꯑꯝꯃꯦꯗꯅ꯫ ꯅꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯏꯆꯟꯇꯣꯝꯕꯤꯅ ꯍꯜꯂꯛꯈ꯭ꯔꯦ ꯏꯅꯝꯃ꯫ ꯏꯆꯟꯇꯣꯝꯕꯤꯅ ꯍꯜꯂꯛꯑꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯅꯝꯃꯅ ꯍꯜꯂꯛꯑꯦ ꯍꯥꯏꯔꯒ ꯎꯗ꯭ꯔꯤꯁꯤꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯏꯅꯝꯃ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯍꯥꯊꯨ ꯂꯥꯛꯂꯒ ꯃꯔꯨꯞ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯊꯦꯡꯊꯔꯕꯗꯤ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯏꯅꯝꯃ꯫ ꯃꯅꯝꯃꯅ ꯃꯥ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯕ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯏꯟꯁꯥꯡ ꯂꯩꯕꯁꯦ ꯍꯜꯂꯛꯂꯒ ꯃꯔꯨꯞ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯇꯥꯆꯧꯅ ꯆꯠꯈꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯕꯨꯡ ꯑꯗꯣ ꯂꯥꯛꯑꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤ, ꯍꯌꯦꯡꯗꯤ ꯅꯕꯨꯡꯒꯤ ꯃꯔꯨꯞ ꯐꯪꯒꯗꯕ ꯂꯩ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯀꯣ ꯏꯆꯟꯇꯣꯝꯕꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯔꯨꯞ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯕ? ꯍꯥꯟꯅ ꯑꯗꯨꯝ ꯐꯔꯦꯗ꯫ ꯀꯥꯟꯅꯗꯦ, ꯏꯆꯟꯒꯤꯅꯦ ꯁꯅꯥ ꯃꯆꯥ ꯑꯗꯨꯝ ꯁꯥꯗꯣꯛꯀꯦ꯫ ꯏꯆꯟꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗꯦ꯫ ꯍꯟꯗꯛꯇꯤ ꯏꯆꯟꯒꯤ ꯁꯅꯥ ꯃꯆꯥ ꯑꯃ ꯁꯥꯕꯤꯕ ꯇꯥꯔꯦꯗꯅ꯫ ꯃꯈꯣꯏ ꯇꯥꯆꯧꯅ ꯄꯩꯁా ꯄꯥꯏꯗꯅ ꯃꯈꯣꯏ ꯇꯥꯆꯧꯅ ꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯃꯔꯨꯞ ꯄꯩꯁꯥ ꯐꯪꯉꯤꯉꯩꯗꯨꯗꯅꯦ ꯏꯆꯟꯒꯤ ꯁꯅꯥ ꯃꯆꯥ ꯑꯃ ꯁꯥꯕꯤꯅꯕ ꯇꯧꯁꯦ ꯃꯈꯣꯏ ꯇꯥꯆꯧ꯫ ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯕꯨꯡꯅ ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯃꯝꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯗꯣꯔꯛꯄꯒ ꯆꯞ ꯍꯦꯛ ꯆꯥꯟꯅꯈ꯭ꯔꯦ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯃꯅꯝꯃ, ꯅꯪꯅ ꯍꯥꯏꯔꯛꯄꯒ ꯑꯩꯅ ꯈꯜꯂꯝꯕꯒ ꯆꯞ ꯆꯥꯟꯅꯔꯦ꯫ ꯍꯌꯦꯡ ꯑꯩꯒꯤ ꯃꯔꯨꯞ ꯄꯩꯁꯥ ꯐꯪꯕꯁꯤꯗ ꯏꯆꯟꯇꯣꯝꯕꯤꯒꯤ ꯁꯅꯥ ꯃꯆꯥ ꯑꯃꯇꯪ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ꯫ ꯃꯕꯨꯡ ꯑꯩꯅ ꯏꯆꯟꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯠꯇ ꯄꯤꯕꯁꯨ ꯉꯝꯗꯦ꯫ ꯍꯌꯦꯡꯗꯤ ꯃꯔꯨꯞ ꯄꯩꯁꯥ ꯐꯪꯉꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯆꯟꯒꯤ ꯁꯅꯥ ꯑꯃꯇꯪ ꯁꯥꯕꯤꯅꯕ ꯇꯧꯔꯁꯤꯅꯦ ꯃꯅꯝꯃ꯫ ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯃꯍꯥꯛꯄꯨ ꯃꯆꯥꯗꯧꯅ ꯈꯟꯕꯤꯕ, ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨ ꯎꯕꯗ ꯏꯆꯟꯇꯣꯝꯕꯤꯅ ꯃꯌꯥꯝ ꯁꯤꯒꯤ ꯋꯥꯔꯤ ꯑꯦꯄꯤꯁꯣꯗ 2ꯁꯦ ꯈꯔ ꯊꯦꯡꯅ ꯊꯥꯒꯠꯆꯔꯦ꯫ ꯃꯔꯝꯗꯤ ꯁ꯭ꯇꯨꯗꯤꯑꯣꯁꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ
ꯔꯦꯀꯣꯔꯗ ꯇꯧꯕꯁꯨ ꯐꯔꯛ ꯌꯥꯝꯅ ꯇꯥꯏ, ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦ, ꯑꯗꯨꯒ ꯌꯨꯝ ꯁꯥꯕꯒꯤꯁꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ, ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯅ ꯊꯥꯒꯠꯇꯕꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫